ngasi amuk channel asina puduna lakchariba wari asi khwaidagi chekshile haina kinariba America gi jail amabu mioi mari gi wakhal chungsinnaduna nanthokkhibagi wari ni makhoi mari asigi manungda mioi ahumna nanthokkraga amadi nanthokpa ngamdana leihokhi aduga amuk nanthokduna chatkriba makhoi ahum adusu langla langjin amata khangdana mangkhi ngasi puduna lakchariba wari asi angakpadana thallaba ALCATRAZ tagi nanthokhiba makhoi ahumgi wari ni ALCATRAZ FEDERAL PENITENTIARY Miyamna The Rock hairga khangnariba asi San Francisco gi ALCATRAZ ithatta saba yamna chekshinba kaisumsang amani 1934 dagi 1963 fawba mathau tawkhiba jail asi tamthiraba criminal kaya phajinduna thamba mafam ama oikhi makhoi sing adugi maraktagi maming khara pallabada Al Capone, George Machine Gun Kelly amasung Miyamna The Birdman of ALCATRAZ haina khangnariba Robert Stroud yauribani isingi iyaida leiba oiba amasung yamna chekshinba jail asigi mawng matau asina jail asibu nanthokpa oithoklaroi jail ama oina maming chatkhi aduga jail asibu nanthoktuna chenaba honakhiba makhoi mari adugi maramdasu khara haijaramge ahanbada Frank Lee Morris mahak yamna masak matau phajaba mabudi marosing leiba miyoini mahak 1926 ta Washington DC da pokhi mahak miyamga iman manadaba mawongda chaurakhi mahakna yamna angang oiringai matamdagi crime kaya taurakhi yamna thajadaba mawongda mahak larik yamna pabagi heinabi leirami mahak la yekpa amasung atai art kayada khuloiba miyoi amasu oirami mahak hanasu atopa kaisumsang kayadagi nanthorakraba miyoi amani mahakna nanthorakhiba kaisumsang khargi maming pallabada Louisiana State Penitentiary amasung Atlanta Federal Penitentiary maming panba yai mahakna jail kaya nanthokpa ngambagi maru oiba maram ama hairagadi mahakna yamna taru tanana nyom chumna thabak tawba maramna officer amatana chingnahandaba sini mathangda John Anglin amasung Clarence Anglin pokminnaba machin manauni makhoi ani gi marakta John na mayambani Clarence tagi mahakna chahi ama halle 1958 ta makhoi ani bu bank robbery gi maralda chahi 35 gi jail da leibagi cherak pikhi jail dagi nanthoknaba toina honarakpadagi makhoi ani asi ALCATRAZ ta thamlakhibani makhoi ani gi top tawba ngamba ma hairagadi inglaba isingda yamna fajana iroiba ngamba asini makhoi mari gi manungda nanthoknaba sarau sinba yauraga nanthokpa ngamhaudiba sina Allen West ni Allen West New York ta 1929 da pokhi mahaksu atopa jail kayadagi mamangda nanthokraba miyoi amani Florida State Prison da mahakna uranba nongmaina associate warden ki makokta namduna mahaki car gi so mullaba matung car tongduna nanthokpa ngamkhi matungda amuk phaduna 1957 da ALCATRAZ ta thamlakhibani matam masida mahak chahi 19 sure 1962 gi June 11 da Allen West nataba makhoi ahum ALCATRAZ jail dagi nanthokhi makhoi marina nanthoknaba plan asi tawbada chahi ama hena changkhi nanthokraba matung mafam asida plan asigi mastermind kanano haina thigalakhi adubu mafam asida wari linaba lehoriba asi Allen West khaktani West na su plan asi mahakna sinbani haina yamna pongna wari kaya lirammi West ki class 8 phawbatang tamhoba kok asina yamna luba plan sing asi yatpa oithokte haiba expert singna su khanglami mafam asida IQ khwaidagi wangliba asi Morris ni aduga mahakna leiriba sel asida makoina nanthokpada sijanaga dawriba life jacket sing asi karamna sagadagi haiba yawba article kaya leiba thengnakhi aduga amaromdana potchai sing asi sabada sijanaga dawriba mapot machai sing asi khomjinbagi thabakna West ta sinarami maramdi West na ALCATRAZ sida changlakliba masina ani subani haibadi mahak atopa case amagi su amuk ALCATRAZ sida mamangda leiramlabani maram asina mafam asida mahaka khangnaba officer sing amasung atopa bondi kaya ama leirami ahanbada makhoina miyeng changba horakhiba si mafam asigi nuksit nuksa changnaba leiriba ventilator sing asidani makhoina leiriba jail asigi mathak thangba sarukta ventilator nipan leirami adubu amakhakti cement na seal tawsinde haiba khanglakhi aduga amuk makhoina leiriba ka sing asidagi su nungsi changpham oiriba phaklangi saruk asibu hogaiduna thokpa tarami matang asida khulai yaudana ventilator sing asibu phakpa ngamloi haiba khanglakhi maram asina makhoina khulai thiba horakhi Morris na ahanbada mafam asigi socket tagi mai lauduna karigumba ama pokhai halaga phaknabu hotnarami adubu mai pakpadi ngamkhide masidagi phaklang asi hogaiba natana atopa upai amata leitre haiba khanglakhi nungtigi music hour matamda makhoina huralakpa chamasingna ka asigi ventilator gi akoibada leiba phaklang asibu
ꯇꯞꯅ ꯇꯞꯅ ꯍꯣꯒꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯤꯌꯥꯝ ꯏꯁꯩ ꯍꯧꯅ ꯁꯛꯂꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯈꯣꯜ ꯇꯥꯗꯅꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯍꯣꯒꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯐꯝꯁꯤꯡ ꯑꯁꯤꯕꯨ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯈꯪꯗꯅꯕꯒꯤꯗꯃꯛ ꯇꯣꯏꯂꯦꯠ ꯄꯦꯄꯔꯅ ꯃꯦꯜꯂꯕ ꯃꯇꯨꯡ ꯁꯥꯄꯣꯟꯅ ꯅꯥꯟꯅ ꯇꯛꯊꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯎꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯟꯀ꯭ꯔꯤꯠꯀꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯣꯒꯥꯏꯕꯗꯒꯤ ꯚꯦꯟꯇꯤꯂꯦꯇꯔ ꯑꯗꯨ ꯐꯛꯇꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯑꯍꯣꯕꯁꯤꯡ ꯑꯁꯤꯕꯨ ꯀꯥꯔꯗꯕꯣꯔꯗ ꯑꯃꯗ ꯆꯞ ꯃꯥꯟꯅꯅ ꯍꯨꯠꯂꯕ ꯃꯇꯨꯡ ꯆꯞ ꯃꯥꯟꯅꯕ ꯃꯆꯨ ꯁꯪꯖꯤꯟꯗꯨꯅ ꯑꯃꯨꯛ ꯅꯞꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯁꯦꯜꯁꯤꯡꯗꯒꯤ ꯍꯨꯔꯥꯟꯅ ꯊꯣꯛꯈ꯭ꯔꯕꯁꯨ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯏꯍꯥꯡ ꯍꯥꯡꯅ ꯊꯝꯂꯝꯂꯕꯗꯤ ꯈꯪꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯇꯝ ꯁꯥꯟꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯈꯤ꯫ ꯑꯦꯡꯒ꯭ꯂꯤꯟ ꯃꯇꯝꯁꯤꯗ ꯖꯦꯜꯒꯤ ꯁꯝ ꯀꯛꯅꯕ ꯕꯥꯔꯕꯔꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯐꯝꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯝꯁꯤꯡ ꯄꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯇꯝꯒꯤ ꯃꯥꯏꯊꯣꯡ ꯑꯣꯏꯒꯗꯧꯔꯤꯕ ꯁꯔꯨꯛ ꯑꯁꯤꯕꯨꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏꯁꯤꯡꯗ ꯁꯥꯄꯣꯟ ꯇꯩꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯁꯛ ꯃꯥꯟꯅꯕ ꯃꯤꯇꯝꯁꯤꯡ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯑꯦꯡꯒ꯭ꯂꯤꯟꯅ ꯄꯣꯔꯛꯈꯤꯕ ꯁꯝꯁꯤꯡ ꯑꯗꯨꯕꯨꯅ ꯃꯤꯇꯝꯁꯤꯡ ꯑꯁꯤꯒꯤ ꯁꯝ ꯄꯤꯁꯨꯝꯅꯆꯤꯡꯕ ꯍꯥꯞꯄꯗ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯦꯝꯂꯕ ꯀꯣꯛꯀꯤ ꯁꯛꯇꯝ ꯃꯥꯟꯕ ꯁꯔꯨꯛ ꯑꯁꯤꯕꯨꯅ ꯃꯣꯟ ꯈꯥꯡꯍꯟꯗꯨꯅ ꯊꯝꯂꯒ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯁꯤꯕꯨꯅ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯁꯨꯡ ꯐꯤꯔꯣꯜꯁꯤꯡꯅ ꯇꯥꯁꯤꯟꯗꯨꯅ ꯃꯊꯛꯇ ꯐꯤ ꯑꯃ ꯏꯟꯁꯤꯜꯂꯒ ꯇꯁꯦꯡꯕ ꯃꯤ ꯑꯃꯅ ꯇꯨꯝꯕꯒꯤ ꯃꯑꯣꯡꯗ ꯃꯥꯜꯍꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯣꯔꯤꯁꯅ ꯃꯦꯀꯥꯅꯤꯛꯁ ꯃꯦꯒꯥꯖꯤꯟꯁꯤꯡ ꯄꯥꯗꯨꯅ ꯂꯥꯏꯐ ꯖꯦꯀꯦꯠ ꯀꯔꯝꯅ ꯁꯥꯒꯅꯤ ꯍꯥꯏꯕꯁꯤꯡ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯐꯪꯕ ꯔꯦꯟꯀꯣꯠ 55 ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯐ ꯖꯦꯀꯦꯠꯁꯤꯡ ꯑꯃꯁꯨꯡ ꯐꯨꯠ 3 ꯄꯥꯛꯄ 13 ꯁꯥꯡꯕ ꯍꯤ ꯃꯆꯥ 2 ꯁꯥꯕ ꯉꯝꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯎꯅ ꯁꯥꯕ ꯍꯤ ꯑꯁꯤ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯇꯥꯎꯅꯕꯒꯤꯗꯃꯛ ꯅꯨꯡꯁꯤꯠ ꯍꯥꯟꯕ ꯇꯥꯔꯝꯃꯤ꯫ ꯅꯨꯡꯁꯤꯠ ꯍꯥꯟꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯍꯥꯔꯃꯣꯅꯤꯌꯝꯒꯤ ꯅꯨꯡꯁꯤꯠ ꯀꯥꯝꯊꯣꯛ ꯀꯥꯝꯁꯤꯟ ꯇꯧꯅꯕ ꯁꯔꯨꯛ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯣꯔꯤꯁꯅ ꯃꯈꯣꯏꯅ ꯅꯥꯟꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯅꯕ ꯇꯣꯔꯆ ꯐꯥꯎꯕ ꯁꯥꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯀꯥꯗꯒꯤ ꯂꯤꯊꯣꯔꯛꯇꯨꯅ ꯂꯩꯔꯤꯕ ꯄꯥꯏꯞꯁꯤꯡ ꯑꯁꯤꯗ ꯀꯥꯈꯠꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯤꯊꯣꯛꯀꯗꯧꯔꯤꯕ ꯖꯦꯜꯒꯤ ꯃꯊꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯚꯦꯟꯇꯤꯂꯦꯇꯔ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯌꯣꯠꯅ ꯁꯥꯕ ꯚꯦꯟꯇꯤꯂꯦꯇꯔꯒꯤ ꯈꯔꯥꯏ ꯃꯥꯟꯕ ꯁꯔꯨꯛ ꯑꯁꯤꯕꯨ ꯁꯀ꯭ꯔꯨꯁꯤꯡꯅ ꯆꯦꯠꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯁꯀ꯭ꯔꯨꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯂꯩꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯦꯜꯒꯤ ꯚꯦꯀ꯭ꯌꯨꯝ ꯀ꯭ꯂꯤꯅꯔ ꯑꯗꯨ ꯌꯥꯔꯛꯂꯝꯗꯦ꯫ ꯋꯦꯁꯅ ꯃꯍꯥꯛ ꯚꯦꯀ꯭ꯌꯨꯝ ꯀ꯭ꯂꯤꯅꯔ ꯁꯦꯝꯕ ꯍꯩ ꯍꯥꯏꯗꯨꯅ ꯁꯦꯝꯒꯦ ꯍꯥꯏꯅ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯣꯇꯣꯔ 2 ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯣꯇꯣꯔ ꯑꯃꯕꯨ ꯁꯦꯝꯂꯒ ꯑꯇꯣꯞꯄ ꯃꯣꯇꯣꯔ ꯑꯃꯕꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯣꯇꯣꯔ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯌꯣꯠ ꯍꯥꯞꯆꯤꯟꯗꯨꯅ ꯁꯀ꯭ꯔꯨꯁꯤꯡ ꯑꯁꯤꯕꯨ ꯂꯩꯊꯣꯛꯄ ꯉꯝꯂꯝꯃꯤ꯫ 1962ꯒꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 10ꯗ ꯃꯣꯔꯤꯁꯅ ꯃꯈꯣꯏ ꯑꯇꯩꯗ ꯍꯌꯦꯡ ꯑꯁꯤ ꯅꯥꯟꯊꯣꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯖꯨꯟ 11ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯩ ꯂꯣꯏꯅ ꯃꯨꯠꯊꯠꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯆꯤꯜ ꯃꯅꯥꯎ 2 ꯑꯃꯁꯨꯡ ꯃꯣꯔꯤꯁ ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯈꯣꯏꯒꯤ ꯁꯦꯜꯁꯤꯡꯗꯒꯤ ꯂꯣꯟꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯜ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯀꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯦꯁꯇꯤ ꯖꯦꯜꯒꯤ ꯐꯛꯂꯥꯡ ꯍꯣꯒꯥꯏꯕꯒꯤ ꯊꯕꯛ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯍꯣꯒꯥꯏꯔꯤꯕ ꯁꯔꯨꯛ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯂꯤꯊꯣꯛꯄ ꯆꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯛꯂꯥꯡ ꯍꯣꯒꯥꯏꯕ ꯑꯁꯤ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯃꯈꯣꯏ ꯅꯥꯟꯊꯣꯛꯅꯕ ꯇꯥꯟꯖꯥ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ 2 ꯑꯁꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯧꯔꯛꯈꯤ꯫ ꯄꯨꯡ 10:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯣꯔꯤꯁꯅ ꯉꯁꯥꯏ ꯁꯀ꯭ꯔꯨ ꯂꯩꯊꯣꯛꯇꯨꯅ ꯊꯝꯂꯕ ꯚꯦꯟꯇꯤꯂꯦꯇꯔ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯐꯤꯁꯥꯔꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯊꯨ ꯆꯦꯟꯈꯤꯕꯗ ꯃꯈꯣꯏꯅ ꯍꯤ ꯑꯃ ꯑꯃꯁꯨꯡ ꯂꯥꯏꯐ ꯖꯦꯀꯦꯠ ꯑꯃ ꯀꯥꯎꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯖꯦꯜꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯆꯦꯜꯂꯛꯂꯒ ꯆꯥꯛꯁꯪꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯄꯥꯏꯞ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯃꯥꯏ ꯇꯝꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯄꯨꯡ 11 ꯇꯥꯕ ꯑꯗꯨꯋꯥꯏꯗꯗꯤ ꯃꯣꯔꯤꯁ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎ 2 ꯏꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯤ ꯑꯃꯁꯨꯡ ꯂꯥꯏꯐ ꯖꯦꯀꯦꯠꯁꯤꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯠ ꯍꯥꯟꯖꯤꯜꯂꯝꯃꯤ꯫ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯍꯥꯞꯆꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯤ ꯑꯗꯨ ꯍꯣꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯋꯦꯁꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯐꯛꯂꯥꯡ ꯑꯁꯤꯕꯨ ꯍꯣꯒꯥꯏꯔꯝꯃꯤ꯫ ꯄꯨꯡ 1:95 ꯇꯥꯕ ꯑꯗꯨꯋꯥꯏꯗꯗꯤ ꯋꯦꯁꯁꯨ ꯐꯛꯂꯥꯡ ꯍꯣꯒꯥꯏꯕ ꯂꯣꯏꯗꯨꯅ ꯌꯨꯝꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯀꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯅ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇ ꯑꯣꯐꯤꯁꯥꯔ ꯂꯣꯔꯦꯟꯁ ꯕꯥꯔꯂꯦꯠꯅ ꯃꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯃꯤ ꯃꯁꯤꯡ ꯊꯤꯕꯒꯤ ꯊꯕꯛ ꯑꯗꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀ꯭ꯂꯥꯔꯦꯟꯁꯄꯨ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯗꯣꯛꯄ ꯇꯥꯔꯝꯗꯦ꯫
ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯣꯐꯤꯁꯔ ꯕꯤꯜꯕꯨ ꯀꯧꯗꯨꯅ ꯍꯧꯗꯣꯛꯄ ꯇꯥꯗꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯤꯜꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯡꯂꯤꯟꯕꯨ ꯍꯧꯒꯠꯂꯣꯅꯦ ꯍꯥꯏꯗꯨꯅ ꯅꯣꯝꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯇꯝ ꯑꯣꯏꯔꯤꯕ ꯃꯀꯣꯛꯀꯤ ꯁꯔꯨꯛ ꯑꯗꯨ ꯐꯃꯨꯡꯗꯒꯤ ꯂꯩꯃꯥꯏꯗ ꯑꯣꯟꯊꯔꯛꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯑꯣꯐꯤꯁꯔ ꯑꯃꯅ ꯑꯃꯨꯛ ꯃꯣꯔꯤꯁꯀꯤ ꯀꯥꯗꯒꯤ "ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦꯅꯦ" ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯖꯦꯜꯒꯤ ꯑꯦꯂꯥꯔꯝ ꯑꯗꯨ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯐꯝ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯃꯁꯨꯡ ꯀꯪꯐꯥꯜꯒꯤ ꯁꯔꯨꯛꯁꯤꯡꯗ ꯌꯥꯝꯅ ꯑꯀꯟꯕ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯃꯤ꯫ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯤꯅ ꯆꯤꯡꯕ ꯈꯨꯠꯂꯥꯏ ꯁꯥꯔꯝꯕꯒꯤ ꯃꯐꯝ ꯑꯁꯤꯕꯨ ꯐꯪꯕ ꯉꯝꯂꯝꯃꯤ꯫ ꯍꯨꯏꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯊꯤꯕꯗꯁꯨ ꯃꯈꯣꯏꯒꯤ ꯃꯅꯝꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯝꯂꯒ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯌꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯪꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏ ꯍꯥꯏꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯋꯦꯁꯄꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯔꯝꯅ ꯋꯦꯁꯅꯁꯨ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛ FBI ꯗ ꯍꯥꯏꯗꯣꯛꯅꯤꯡꯂꯝꯃꯤ꯫ ꯋꯦꯁꯅ ꯐꯣꯡꯗꯣꯛꯂꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯅ ꯑꯍꯥꯟꯕꯗ ꯑꯋꯥꯡ ꯄꯥꯡꯅ ꯍꯤ ꯍꯣꯟꯗꯨꯅ ꯑꯦꯟꯖꯦꯜ ꯏꯊꯠꯇ ꯆꯠꯀꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯤ ꯊꯝꯂꯝꯂꯒ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯔꯦꯀꯨꯟ ꯁ꯭ꯇ꯭ꯔꯦꯠꯁ ꯂꯥꯟꯗꯨꯅ ꯃꯦꯔꯤꯟ ꯀꯥꯎꯟꯇꯤ ꯇꯝꯅ ꯏꯔꯣꯏꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯀꯥꯔ ꯐꯤꯔꯣꯜꯅꯆꯤꯡꯕ ꯍꯨꯔꯥꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯁꯤꯡꯗ ꯆꯠꯈꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯆꯨꯝꯂꯦ ꯍꯥꯏꯕ ꯈꯪꯕ ꯌꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝꯗꯤ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤ ꯏꯁꯤꯡ ꯌꯥꯝꯅ ꯏꯪꯕ ꯑꯃꯁꯨꯡ ꯏꯊꯛ ꯏꯄꯣꯝ ꯌꯥꯝꯅ ꯀꯟꯕ ꯃꯔꯝꯅ ꯀꯅꯥꯅꯁꯨ ꯍꯤꯡꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯈꯤꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯑꯣꯏ 3 ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯈꯤ, ꯂꯥꯏꯐ ꯖꯦꯀꯦꯠ ꯇꯥꯔꯝꯕ ꯊꯦꯡꯅꯈꯤ, ꯀꯥꯔ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯀꯦꯁ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯕꯁꯨ ꯃꯁꯤꯃꯛꯅ ꯃꯈꯣꯏ ꯍꯤꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯪꯗꯅ ꯃꯈꯣꯏ 3 ꯑꯗꯨꯃꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯃꯈꯣꯏꯅ ꯖꯦꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯄ꯭ꯂꯥꯟ ꯇꯧꯈꯤꯕ ꯃꯔꯝꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏ ꯑꯁꯤ ꯏꯁꯤꯡꯗ ꯏꯔꯥꯏ ꯂꯥꯏꯅ ꯏꯔꯥꯛꯅꯗꯨꯅ ꯁꯤꯗꯅꯕ ꯄ꯭ꯂꯥꯟ ꯀꯌా ꯑꯃꯁꯨ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯩꯖꯩ꯫ ꯃꯇꯥꯡꯁꯤꯗ ꯃꯤꯌꯥꯝꯅ ꯈꯟꯕꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯀꯃꯦꯟꯇꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤꯌꯥꯝꯕꯨ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯄꯤꯅꯕꯤꯔꯁꯤ꯫